Thanauremna Tramnok Sabon and Kurumjari, Lunina, Nasigi, Morobu Pau Pijari. Limit Mangani Satagadaba Right to Information Week 2024, Nasidagi Hodokre. Umudra Suba Wildlife Week Kamari Lenana Pauzil Pudra Satpa Rally Kaksing Constituency MLA M Rameswan Lamthakre. Lai Harau Wada Yumsaro Hive Hiramda no Migoiba Kanan in a workshop on a Panto Cray. Loinana Satisgarada Security Forces ga Kutona Bada Maoist Kuntrama Toy Sire. Hauzik Mapung Paulo Vidasi. Numit Mangani Subna Satagadaba Right to Information Week 2024 Gitoram Ngasi Department of Personnel and Training, Ministry of Personnel, Public Grievances and Pension, Government of India Giming Makada, Manipur Information Commissioner, Sinduna, Nitai Patrick Labor, Director of Information and Public Relations, DIPRE Auditorium, the Bangkok Cray. Thoramatuda, Manipur Pollution Control Board ki Chairperson, Dr. Usam Deven, Manipur Information Commission ki State Chief Information Commissioner Koijam Radhesham Amadi, Department Asimaki Hanagi Commissioner, Thonawzam Ibobina Matang Sina, Chief Guest President Amadi, Guest of Honor Waina Saruyaki. Thoram Aduga Mari Lainana Manipur Pollution Control Board ki Chairperson, Dr. Usam Devena, Chief Guest ki Warul Pirdan High, RTIC India Government at Tongan ba information sing Miamda, Panganaba, Paikatakba, Apaba Kongtang Amani. RTI gi Matengna, Equina, Kanging E Pau Amadi, Arona Tukaya, Kangmangami, Adobo, Manipuradi, Haiva RTI Ek Asi, Equin Masel, Lanai, Nuai Nadabadagi, Laman Singanaba Amadi, Masagi Lanai, Senda Lambi, Oina RTI Tabakia, Yausilakba Asi, Apabakudam Nate, Masina, Equigi, Zapot Kongtangi, Lambida. Kudong Zadab Kya, Toli, Maramaduna, Nium Sumna RTI Sinaduna, Masina Piriba, Kudong Sabasing Adu, Lominasi, Madunatana, Kanagumba, Mir Amana Gror Kara, Sangba Tabak Amagi RTI Tarba Matung, Tabak Sulva Misak Adusu, Karigumba Kara, Asroiba, Tokimana, RTI Tarba Mui, Amadi, Tabak Sulva Mui, Ani Adu Lona Unaduna, Yasinaba Ama Porak Kiba Kayasina, RTI Tabagi, Pangliba, Kudong Saba Adu, Senda Lambi Oina, Sinarabra Hainasu, Hangli. Tabak tu bangkok no bonagadam leba. Hey, tabak suri mitu so koi meti misani. RTI thak tu isu meti misani. Adu koi masem sum yang jena kanda development di kiam tiar thende kata kiam. Adu thende na bohona bai bese. Akoi masem ki cooperation, akoi masem understanding le na ba, akoi masem moral support tong na ba, akoi masem discipline ngang na satba, ahal laman ba khang na sat ngang na satba ki mathuk tai hai bi de na jinu se. Marabaduna asigi sum laba ai na ai tatu ga akoi RTI ki maram de yang kona khamse Hiang Police Station Gimanung Sanba, Wagai, Nate Kong, Turin Mamay area the T. Humbi Operation Set of the Sing Hanana Bakau, whom the Yarmba Yamla Kusu Kulaising, Wawai Nate Kong area the Mongsong Amadagi Pangmungam Cray. 519 GR na Pirat Park Naba Pau Amadagi Kaksing District Police ki SB Toksom, Bikramjit Singh, MPS ki Pakta Makada, CDO Unit Kaksingi, Subedar S. Bela na Lusingba, Kaksing Unit CDO Gitim BSF E. Koi. 08 Battalion 5 GR 33 AR Amadi Hialam Police Station Yapun Bus Security Kanguna Ngasi Ayupung Mari Dagi Ayupung Threat Cabin Nipu Taruk Rom Set Pahawa Operation Sataki Ngasi Operation Adu the Pagat Laba Kusukulai Sing Adudi Magazine Konawa Carbine Ahum Airgun Rifle Ama Single Barrel Ani Magazine Loinaba A5413 Haina Taba 9mm Pistol Ama Detonator Yaudava .36 IC hand grenade Tarag Mari 51mm mortar Ama 2 MK3 grenade Ani KG Mariga gram Satet ke Yakai Mangarum Lumba plastic bag the Halamba Pukhaiba Yaba Masak Singh Detonator Ahum Mari Tear smoke cell Taruk anti-riot rubber bullet Ani Stinger cartridge Ama tube launching 1.8 Ani arming ring ahum .12 borgi kapayari maru ama atei 7.62 mm AK 9 mm 5.56 mm na singba nongwai singi kapayari maru singa sin singba kya si yauri kuzu khulai phagat paga mari lena na hianglam police na case amasu lokat le hairi
ꯂꯩꯃꯤꯟꯅꯔꯤꯕ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯕ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯕ ꯑꯃꯗꯤ ꯑꯃꯅ ꯇꯧꯕꯗ ꯑꯃꯅ ꯊꯥꯖꯅꯗ꯭ꯔꯕ ꯁꯪꯁꯥꯔꯗ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯕ ꯊꯝꯗꯨꯅ ꯁꯣꯏꯈꯤꯕ ꯉꯥꯛꯅꯗꯨꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯑꯦꯁꯤꯒꯤ MLA ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟ ꯁꯤꯟꯗꯨꯅ 60ꯁꯨꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯅꯍꯣꯂꯥꯏ दगी कक्सिंग लमखाइद लेबा बिट फॉरेस्ट ऑफिस फावा सेलिब्रेशन असि पाउजेल पुदुना सत्खिबा रैली लमथादुना MLA रामेश्वरना फोंदोखिबनी माग मखा तादुना फोंदोखिबदा मियोइबा अखोइगा हिमिनरिबा अखोइदगी सोथना लैरिबा साङा उचेक अमदि थवाइ पानबा सिंबु मखोइना हिंबदा खुदोंग थीबा कया लाकदबदगी अखोइना नुक्सीना ngakpi senbibagi mathau tai maram asina aikoi khudingmakna thodang lawduna makoibu ngakpi senbiduna ngasi pangthokliba wildlife week celebration asi wanthok lensi haiki ngasi rally aduda aro kaksing Dinesh Laisram yauna day4 thawalgi makhada leiba staff sing amadi school gi mahairoi sing amadi atei lanai lup singi miyoi singsu saruk yaki sida laigadu akoi masen si nusinadra अखोई मसेन ज्ञान तानद्रबा अमना अमा अखोई इज्जत तौनद्रबा अदु रबदी संसार से हिंबा मतमदा मदुगी महाव यावोय हैबसी सिबा थमजगे ना अखोई पुनिमा नुसिनना अमना सोयगी बाबना नांगरगा अमना तौरपदा अमना अफबो पोता अप्रिशिएट तौनरगा अंदा अखोई पुनिमा मांगमदा संसिन मिनरगा अंदा सोसाइटी असिदा अफबो पुरंगबा तखो खोंथांदा अखोई माय वंसिलगा चलिननबगी वाफमदु थमजबगे लोइनना नसिगी ला District Forest Division Forest Department Government Manipur Sindhunasu Wildlife Conservation through Coexistence Haiba Timda Seol Amasumna Pangthok Liba Humdarak Suba Wildlife Week 2024 ki saruk ama oina Bishnupur district ta leiba mahiloising singi mahiroi singi oina pangthokiba essay amadi painting competition da makok mathang tarba amadi consolation mana lawraba mahiroi singi exposure to program ama Manipur Zoological Garden satkri exposure to program adu day4 Bishnupur Roma by Wycombe na day4 office Bishnupur office tagi lamthaki lamthaba aduda day4 Bishnupur headquarter gi RFO RK Sadananda RFO Moirang Ais Gitchandra Sharma RFO Bishnupur M Nilamani Amadi Atay official sing su saruk yaki exposure tour program aduda Mahairu Singh Oja Singh Amadi day4 office ki staff sing su saruk yabaga loinana Manipur State Zoological Garden satuna Zoological Garden asida leiba lamlaki saw sek sing adu masak khangnaba yenghanke Humdra Suba Wildlife Conservation ke mari leinana ngasi Zirbam Forest Divisional Officer Sinduna cycle rally ama Zirbam ki tongan ba school singi Mahairoi Red Cross amadi few gi thomi singna saruk yadana pangthokre ngasi rally adu Zirbam Higher Secondary School dagi DC Zirbam Krishna Kumar IS na lamthaduna Dibom Khunau Singdong Laikai Dibong Powduna Satlaba Matung Zirbam Higher Secondary School da loisinki ngasi rally adu matang da DC Krishna Kumar IS na haikibda lamlakta leiba jiba sing masing lakpa asina maram oiraga makhoibu aikhoina kannanaba amadi miam khangnanaba haiduna hairiba rally asi divisional forest officer na sinduna hairiba cycle rally asi Zirbam gi mafam kayada leiba satru singa saruk yaduna pangthokpani haiki district one product is bamboo which have a great potential, so it needs to be also harnessed. So through this it's also kind of a first step towards this. So we are trying to develop all these activities and also trying to bring all the awareness, and we are also seeking cooperation and coordination from all the stakeholders. So with this word I would again extend my best wishes for the successful completion of this. Thank you. Wawai Assembly Constituency Manung Sanba Wawai Tingel Laikai gi area da Semai Turel gi Torban Mafam Hum da Kaibagi Matak ta Mafam Kayada Turel gi Imai Patoktuna Ising Sen Badagi Laikai Adugi Low Amadi Ngagi Farm Singda Ising Thumba Numit Humni Suro Power Langaki Makai the Gig Nasi Power Ming Sangbidre Hairi Hiramasi Matang da Laikai Asigi Mio Singna Pondrok Pada
हंदक मंगारक सूब ओइना चावरिबा इसाव असिना एरिया सिगी फौ सातबा हौरबा लौफम अमदि ngaगी farm sing isingna thumkhibana phau amadi nga sing amanga ta thokle masi mathakta yum kayagi sumang phawwa isingna thumle asigumlaba phim masi yawraba phawwa ngasi phawwa lengak na mieng sangbidre maruina torbal kairiba mafam sing asi ngasi numit humni surba phawwa menaba amata hona bidre phim asina maram warga maike somgi miam kham thengna wadare maram asina hiram asida lengak ki mari leinaba singna mieng sangbiduna miam gi awaba sik ohon biu amadi thingel lekai da sengmai river da sariba hab dam asisu matam suna mongda semjin biu haike handaki sengmai turen gi sing chawje handak tharaga mangarak sure aduna haizining wafam de kuna mafam asida leiba pajajing lomi singna yamna wana honajaba kuna he khawudagi log lingakpa matamdagi koi lingbaga dum thumjalaga sigre panji kai thabani na ba lima panji phajana thingadi koi si ka ang si yona su chawe ba leptana kaire adu leiba karantana ngasi boda dipami mi amatra karanta injemidri amon da su hokjiba numit kharani asida akan manong sina maram oiraga kaksing district ki kaksing khono phawdra seliba tarang torel amuk hanna kaiduna kaksing khono gi maning lokol da leiba phaw hawwa lofam sing ising na amuk hanna thumjin khrei tarang torel ado ngarang nungthil mamang da torel kai khibdagi handakna nauna semkhiba handakta nauna semkhiba mafam adumakta kai khibani turel kai ba duna maram orga kaksing khunaugi maning lokol da leiba low sat pa hauraba lofam yauna low pari samrom ising thumjin khibani ising thumba sina maram orga lokol asida leiba phausing gi leibak tambang amdri hiram masigi matang da kaksing khunau lomi singna phongrok pada handak hanjin chaurok pa ising asina khulasigi lomi sing kham thengna wadare maram asina lomi sing gi awabasi yengbiraga lengakna pangbiya ba mateng pangbio haike nasi malam gi pajagi numit world teachers day na lakpada kanglai pak asigi mailoisang sing amadi lamda masida leiba tongan ba hiram singda sintak liba oja singbo mairoi luf all india students federation AISF na ikai khumna utpagaloina na yaipo paujal pirakli AISF manipur state council gi joint secretary na thadok pasel no pallibadi oja sing asina khunai asigi afaba mairoi sing puthok piduna afaba khunai ama sengot pada mateng kya pangli khunai asigi miam punamangna oja sing na kathok liba si kaufade tungda afaba mairoi kya puthok na ba sok thaba leitana oja sing na honoriba asidasu luki maike dagi amuka na thagat pa phongrokli haire Laima jagoi dol dhulak solom mau jagoi amadi sali jagoi gi matang da nong wi workshop program amang asi diet kaksing da pangthokre thoram adu minister of culture gi mieng makhada north east cultural forum langol ningthau lekai na sinduna pangthokibani thoram adu hek loibaga youth development society kaksing paji lekai na su maibi jagoi labor jagoi stick dance basinta burnam amadi thawal jagoi gi matang da su kaksing junior practicing school da su pangthoki thoram sing aduda artist yankai henmana saruk yaduna tongan ba thoram kaya da utki thoram aduda adugi matang da north east cultural forum ki president M Bimola thoram ase horak liba angang singda aikhoi gi culture asibu hena masak khanganduna culture gi lam asibu sakhotnaba sinmani sahi amada anirak singadaba thoram asida talent utliba artist sing asi lup asina kan takpi tamiduna lakiba sing aduni loinana asingumba culture yokhat pagi thoram asi makha tanasu pangthokigani haike lai harauda yumsarol haiba hiramda nomi oiba khana nainabagi workshop ama ngasi research forum manipur reform amadi manipur lengaki department of art and culture ga khusamnaduna GP Women's College pangthokre workshop aduda Manipur University of Culture gi vice chancellor Professor PAODAM Gunindro reform gi founder president Dr. N Birisandra amadi President Professor CS Ibol na athoiba mitunglen oina saruk yaki loinana Mutua Museum gi director Mutua Bahadur amadi Department of Umanglai Harauba Manipur University of Culture gi guest faculty Longjam
Tomana resource person sing oina wa ngangki thom aduga mari lenana athoiba mithunglen oina saruk yakiba Professor PAODAM Gunindro na phono kibada lai harau haibase lamdam masida yelhongmei dagi tatna thanaba yadana laklaba aikhoigi natpu masak takliba thoram amani lai harau bagi thoram kayada myoiba semlokpadagi hoduna jagoi isai culture semlokpana singba kaya ama mayek sengna yauri haiba sing ase ngasigi mirol khudingmakna khangba mathau tai amadi mairoi singi syllabus sasu haptuna khangnaba honaba su sangi hiramasigi matangda culture gilamda tamliba mairoi singi khakta natna mairoi khudingmakna khangnaba lairiki curriculum semba singasu masi kupna khandaduna hapnaba honaba tangai fade asumba mayamasi mayek sengna khanglaba matamda maribak maramdam nungsibasu hengalakani loinana lai harau da yimsarol gi matangda khutna isaina jagoina adumak uttuna miyamda khanghali haibe asi miyamna su mamutana yengduna loksinba ngamnaba honagadabani hainasu mahakna makhatana phongdoki rawsi yawi adigi akoina amuk kaido gadabi hay matam sida la hawi satle sat matam sida keno sida ana moto ko hay kudam moina hayjabi wan ko adai masi larasu mayam na ngapin aina keno Haukiba September Kuntretagi Salibat Tasiki Ahum Pauba, Manipuragi Senior Journalist Ahumgi Tim Amana, Maharashtra Pune City the Satuna, Mahamadugi Tonganba, Masak Nairba, Mui Kangu Kaya Unaduna, Tata Nipan Salaklaba Kuki na Maitegi, Matakta, Satrakliba Lana Sigi Matanga, Marik Sumba, PAODAM Kangan Kray, Loinana, Manipurda, Mahusagi Pimda, Hanjilanga Sapsava Tabak, Pakatnava, Center the Taksingani, Haibagi Tazaba Pirak Kray, Hairi. Numit taruk nigi khongchat aduda tim asina Nationalist Congress Party NCP ki President MP Sharad Pawar ga unaduna Manipur gi matangda wari sanaki mahangna thatra te helaba irang asi hojik phawa loisindaba da nungai taba phondor ki mahangna Prime Minister Narendra Modi da Manipur da athuba matamda shanti prokna ba thabak paikhatnaba haigani haina thajaba pirak Kibaga loinana khongchat aduda senior journalist ki team asina Pune city ki masak naraba educationalists, political leaders, sports person, entrepreneurs, industrialists, businessmen, theatre personality kaya amade social reformation organization ge lusingba singa unaduna Manipur gi maramda akuppa wafam kaya khangalam ki hairi loinana Maharashtra khakta natana India da maming leraba social activist amade trade union leader Dr. Baba Pandurang Arho amadi mahaki follower kaya gasu unaduna Manipurda tamdauna kuki singna maitegi mathakta lan horakibano haibagi matangda marik sumba wari liduna khanganki Dr. Baba Arho masamangna India ki President Prime Minister Union Home Minister amadi Manipur ki Chief Minister da city duna irangasi athuba matamda loisinaba community ani gi marakta dialogue tahunna taksingani haina thajaba pirakki timmasina Pune gi masak naiba media house singi mihut Singasu unaduna irang asigi matangda PAODAM ki loinana kuki militant singna phaduna hostage loina thamlaga makhoi terrorist lusingba markte haukip ka sinanaba demand tarukpagi matangda su PAODAM ki Pune da best toba sarhat kauba educational amadi social charity organization amana sinduna Maharashtra Sahitya Parishad ki auditorium da haukiba September kuntra da pangthokpa program amada Manipur ki journalist ahum Brajendra Ningomba K. Saroj Kumar Amadi K. Yaipavana Wanga K. Hairi. Manipuri loan bu India ki classical language da sandaba haibasi Manipur lengak na loan na sibu lum na lauda begini matam sana lengak na proposal tharam batar badi Manipur loan su classical language da sangada bani haina maite irol iek loisinlon apun walup Milan na nungai taba phongrokli ngasi Kala Pakta leba Milan gi mayai loisang da pangthokiba pawim pham amada lup asigi president ingo chana wafam asi phongrokibane ingo chana makha tadunu hai classical language da sangadaba masak sing mari leinaba departments sing amadi Manipur lengak na lumna laudabana classical language sanaba proposal thabi dabana yarok tabani matam sana Manipur lengak na thabi yamba tarbadi Manipur miyam na nungai tribasi kolam gani Manipur lengang na tungi mirol gi khanduna lon asibu classical language da sananaba honabagi matam oire makata na
लेंगाकना होनबिदब तारबदी मिलालगा लोइनना एजिटेशन क्या संगसिलकप याय हाइखि नाखालमरोमदा मणिपुर लेंगाकना ngasi फाउदा असेंबली दा पुथोक्तुना मैतै मयेक की मतंगदा तोंगाना सेन काइथोप लेत्री मैतै मयेक असिबु साखोतनबा होनरक सही तरा हेलकपग लोइनना एमए फाउगी थाकता मैतै मयेक तंबा हौरबनी लोन असिबु साखोतनबा लेंगाकना होनबगी मतम यौरे मैतै मयेक खक्तगी ओइबा इंस्टीट्यूशन अमा लिंखतुना तुंगी हौरकलिबा कयाबु पुंसी मांगदनबा होनबिउ अमरोमदा लैंग्वेज डिपार्टमेंट की मखादा लेबा मैतै मयेकता फोंबा लारिक सिंग येंगसिननबा लेरिबा लैसिकोल कमिटी असे नौना मथौ तौनबा होनबिउ नत्रबदी मिलाल मियेंग संगलगनी अमरोमदा डायरेक्टरेट ऑफ एजुकेशन एस ना प्राइमरी टीचर्स लौननबा होनरिबा असिसु कुंजा 2016 दा मैतै मयेक सप्लीमेंटरी टीईटी पास तौरबा सिंगबु लौननबा होनबिउ मतम सांगना मैतै मयेक किदमकता स्कूल सिंगदा कथोक्तुना लाक्लबा ओजा सिंगबु लेंगाकना अखन्नब थौरांग लखोट पिगदबनी लोइनना प्राइमरी टीचर्स लौनबा प्रोसेस तौरिबा असिदा मैतै मयेक की टीईटी पास तौरबा सिंगी फॉर्म थाद्रिबा फावबा अथिंग थम्बियु हाइना वाफम सिंग थमलकली दी मेगी मतम सांगना कथोगा लाक्लगा असिदी सही हिंदुपा याबगी मसिगी अदुगुमगी तंजा अमा लाएब अदुना हारिबा ओजासिंग अदुबुसु तंगाई फदना मनपुर मनपुर गवर्नमेंट अमदी डायरेक्टर ऑफ एजुकेशन एस की मरुइबा थौगुबिरिबा डायरेक्टर सिंह कमिश्नर सिंह अमदी एजुकेशन की मिनिस्टर ना मसी खनबि याबो हुनिमा तमजगे अदुगा ओसी मेरा ने डायरेक्शन पीबा मणिपुरी फीचर फिल्म खोमलांग लमन मणिपुरी यूनिवर्सिटी दा ngasi नुथिल मणिपुरी यूनिवर्सिटी स्टूडेंट्स यूनियन सिंदना वर्ल्ड टीचर्स डे गे थौरंग मरी लेना उठ्रे खोमलांग लमन हाइरिबा मणिपुरी फीचर फिल्म असे यूनिवर्सिटी के वजा सिंह रिसर्च स्कॉलर सिंह अमसोंग मैरो सिंह पुन्ना यंगमिनखिबनी फिल्म असे पुन्ना यंगमिनबगी मरु ओइबा मरमदे फिल्म असिना मियाम द पीरिबा मरिबा नुक्सिबी वाखलोन अदुनी मणिपुर यूनिवर्सिटी के वीसी प्रोफेसर एन लोकेंद्र सिंह यूनिवर्सिटी असगी स्कूल ऑफ एग्रीकल्चरल साइंस की डीन ओइबा प्रोफेसर जी के एन सेट्री स्कूल ऑफ सोशल साइंस की डीन प्रोफेसर टी एच पूर्णिमा देवी नसिंगबा न सरुक याखिबा थोरम अदुदा खोमलांग लमन की डायरेक्टर ओसी मेरा बुसु फेलिसिटेट तौदुना इकाई खुमनाबा उटकी निंगसिंगबा याबदि फिल्म से MSFDS की ऑडिटोरियम दा नुमित हुमनी सुपना माइपान उटख्र फिल्म से उत्पगी थौरम दा डायरेक्टर ओसी मेरा ना हाइखिबदा यूनिवर्सिटी की अखनबा थौरम अमदा मणिपुर फिल्म बु पुन्ना येंबिबा हाइबसी मणिपुर फिल्म बु योखत पिबगी अचौबा खोंथांग अमनी यूनिवर्सिटी अमगी ओजासिंगना फिल्म असिबु अखनना येंबिबा असिना फिल्म असिना मियामदा पिजनिंगिबा पाउजल अदो फंगले हाइना खंजै फिल्म अमा सेंगतपा मतमदा अवांग थाकी मही तंफम संग ओइबा यूनिवर्सिटी की ओजासिंगसु फिल्म येंगदौरी हाइना खल्लगा हेन सेक्शन थबक तौनिंगबगी इनोट अमा पेरे हाइखी वर्ल्ड एक्सप्रेशन की इहान हानबा ओइना पुथोकलिबा फिल्म असिगी प्रोड्यूसर नुंथिल साइबी सना लेंबिनी फिल्म असिदा मरु ओइबा सक्तम लांगलिबा सिंदी डेनी लिकमाबम अमर मयांगलंबम रतन मुखाई इधौ ओकेन थौदाम मयात चौधरी अबेनाव इथोय ओइनाम नसिंगबनी फिल्म असिगी सैसकबसिंगना SK मंगांग अमदी लोइजिंग खोम्बिनी अदुगा ननाव सगोल मांगना म्यूजिक डायरेक्टर संजित XL ना एडिटर अमदी नावबी कंगला अमसुंग ओमेश कुमार ना फिल्म असिगी सिनेमाटोग्राफर ओइरी ngasi थरम अदुदा रोमी मैतेन डायरेक्शन पीबा अखोगी युम हाइरिबा मणिपुर फीचर फिल्म असिसु उटकी इंडियन आर्मी की चीफ उपेंद्र द्विवेदी म्यांमार रोमदगी मणिपुर संगसिलक्किबा कुकी खुलाई पाइबा सिंबु मिचमनी मखोगी लेबाक्ता लान तौदगी संगलक्पा मिचम गाक्तनी अमदी कुकी टेररिस्ट सिंगना ड्रोन दगी बॉम्ब थादबखिबा लेते हाइना कुकी सिंबु सपोर्ट तौदना मैतै सिंगदा नमथनबा होनरिबा महाकी वाफम सिंग अदुगी मायोक्ता लमसांग एसिगी मनुमसन लरिबा मयांग लांजिंग कैथेलदा ngarang numidang मयांग लांजिंग तमांग अमदी तनिंगगी लेकाई निपान की अपुनबा मैरा पाइबी इमा सिंगना कोऑर्डिनेटिंग कमिटी ऑफ मणिपुर इंटीग्रिटी कोकोमी की मियंग मखादा मैरा की खोंगसत अमा सतख्रे मैरा की खोंगसत अदुदा सरुक याखिबी
Khairom Sanatombina wafam kaya phongdok kiwa loinana Indian Army ki Chief Upendra Dwivedi gi warol yaningde India lengak na Manipur da yengliba miyeng yaningde Manipur gi ngangphai kaibe yaro haibna singba kholau kya su lauke Kokomi gi khongjang saugatna Bisnupur akoiba apun malup bal women wing na senduna Bisnupur Kethel da ngarang numidang maira gi wakat khongchat chat khrei maira khongchat adu Bisnupur Forest Gate ta miam pulba matung Bisnupur Kethel phawa satki amadi kholau kya su lauki maira khongchat adu da Bisnupur akoiba apun malup bal gi President L Devsan Secretary T Bikram Bal Women Wing ki President O Binamadi atai thamusing su saru yaki Bal Women Wing ki Vice President N Bimolana Polo Kibada ngasi phawda khulunglak liba isa singna kuki da khut thaba leitri kuki narco terrorist singna khut thakpa ngaktani maram asina ngahak ki wa ngangbiba army ship na miyamda namthak tobiganu athubu matamda praja miyamda sengdokadabani natrabadi Merik tagi majaubi horkani haike Kokomina laukthok kibaga mari leinana Jiribam district tasu Kokomi Jiribam na sinduna ngarang maira gi rally pangthokre maroina Indian retired army chief amana haiki wafam adubu yaningda bu phonokna miyam gi rally adu pangthokpani haina Kokomi Jiribam gi convener Senjam Sainik na Paumi singna phongdokki Mahak na makatan haiki bra kuki terrorist singna drone sinaduna bombing tawduna micham hat kiba amadi India lengak na mitai singbu hanaba honopagi mayokta maira rally asi pangthokpani rally asi Jiribam tongan mafam singdagi laklaga Jiribam Baupara da leiba Irabot complex lotion ki khongchat aduda India government ki proxy war yaningde long live Manipur Central Force loina hanbikro aikogi leibak ikoin ngakni haiba kholau kayasu lauke Imphal East Lamlai Assembly Constituency ki manung sana leiba Yangkokpi gi akoibada Yangkokpi gi lamjing nupi lup amasung YPF club na sinna Indian Army ki sip na TV channel amada phongdo ki wafam bu yaning da phongdo tuna maira gi rally sat khre ngarang numidang pung nipan gi makhai dagi hauriga sat ki ba rally adu da pamdaba thodok sing thoktana ba Yangkokpi police ki yamlu personal singla kumna sena ki maira gi khongsat adu da India ki proxy war kodakta lepu maitai hat na ba tawba India ki policy kodakta lepu Central Force sing Manipur dagi kodakta gi hankro aikoi gi lebak aikoi na ngaksagani Army General down haiba kholau kya su lauke Progressive Alliance for Leadership and Empowerment of Mothers Palem Sapomagi Thorum Wangkai Ningtem Pukri Mapal Leiba Maras Garif Niwas Memorial Club Ta Pangtokre Thorumga Mari Lenana UNLF Pambai Gi SRD Secretary Thangjam Ningthamba Maitaina Hai Organization Amatoba Haibasi Miamgi Yaifana Batawani Organization Bu Lusingba Miyoi Singna Tawa Yauna Honorgasu Tung ingadoriba miyoi singna isagi thaudangni khangna matam sana laktuna khana nainabada yaudrabadi madugi organization adu mai pak loi haina phongdoki mahang makha taruna aikoi maitei leijariba lol satna biet saksa sing horakliba mirol singda mayek singna khanganwa mathau tai masina tungam satta mangthar kadabadagi kanba ngamgani haina phongdoki throm madura tongan ba sangna bimoi kyasu saruk yakhe Hꯧji Maitei Lising yang kari sude Masingnya mau kaba Manipurna kari gina akhirnya kari gi aikoi lon aikoi sanabi culture ije sakset ngang padagi Maitei ni haina mayamna adi kato Brahmagi do kari gi yang gi Brahmagi lo nang sibagi Maitei lo ngang do ya mau kaba Maitei Lising yang de haibani Maitei aikoi punsinsi maipungi Thomi Singna ngasi ima leibakpu ngakpada achowat thodang yariba Porompat Khetri lekai jeleba Arambai Tengol Unit 13 gi sangen satuna makoibu puning thawat pa oina sana thakna polom kya mateng pangkhre khongse ado maipun gi senior advisor KK Wahengbam amadi Rajendro
Pangambam Anina Lusingki Kongset Aduda Maipun Admin Bobo Kundrakpam Yauna Bizen Nongthombam Suresh Kangembam Amit Angom Malimranba Oinam Kenny Wahekbam Sangita Koirom Joymati Irom Amadi Roji Brahmasari Mayum Singba Members in Kayasu Sarup Yaki Mapamduda Arambaigi Isilinaw Singna Sari Takliba Amadi Makogi Tumpam Hipam Urubada Kongtet Lawi Singna Nuaitaba Pauki Lenga Pasingna Yaksin Bidrabasu Senjao Paibak Kayanadi Mateng Panghan Ningbagi Apamasu Pondoki Ningsingbayabadi Lan Horokpa Matamdagi Wakal Manaba Nahak Karna Punsinuna Sengkriba WhatsApp group Maipunna Ngasi Pauda Lojing Loyak Kudingda Manipur Imagi Saktam Kananaba Lan Mayok Nariba Atova Kayada Thauna Hapsaduna Amadi Tengbang Pizanduna Lakpani Makatana Angamba Tengbang Pikigani Kak Ninganaba Zoktaba Nairo Hainasu Kongsat Loisingna Pongdoki Universal Friendship Organization Asigi Jinu Kokta Leiba General Headquarter da Sahi Asigi March Thadagi Pangtoktuna Lakiba Sajen Kanglon gi passing out ki thoram gasi pangtokre thoram aduda organization asigi General M Mairaba Secretary Finance L Tyren Joint Secretary Home Y Babulal Secretary Defense Laisen Amadi Kha Wang Nongpok Nongsup Pana Singh Tengol Lakpa Singh Battalion Commander Singh Amasung Maitrabak Kangli Pakta Leiba UFO gi Maitai Laloi Singsu Punna Saruk Yake Haukiba Sahi 2023 gi May Ahumdagi Hauraga Tokliba Lana Sinamaram Erega Laikidraba Arambai Tengol gi Atobus Singi Yumda Tongan Tonganba Maikei Dagi Sale gi demand Amadi donation Tawagi Tawak Asi Kudak Lepu Haina Arambai Tengol Relief and Support Team RST gi Maikei Dagi Mari Lenaba Singi Puning Singsilagli Hiram Asigi Mari Lenana Ngasi Mantri Pukrida Leva Unit Asigi Officer Pangtokiba Pau Infam Amada RST Unit ki Commander Udoi Kuman Hai Arambai Tengol gi Laikidraba Atobus Singi Imung Manung Haujuk Awaba Kaya Mayok Naribani Mayok Nariba Awaba Sida Hena Awaba Hapsinba Topa Gumna Tongan Tongan ba Organization Kaya gi Maikei Dagi Laikidraba Singi Imungda Sangsinduna Sale gi demand Natraga donation Tawagi Tabak Sathragliba Asi Kudak Lepiu Masida Sunatana Tokliba Lan Asigi Manguinana Kangna Sanaba Mui Natraga Kanagumba Mui Singa Haidiba Laikidraba Atobus Singi Imung Manunga Sale Tonakiba Lerebasu Lan Asigi Saiteng Pangliba Imung Nikalaga Atobus Singi Imungda Sale Toba Amadi Ahenba Awaba Pibagi Tabak Tawigano Haiki Amadi Labiri Bidasha Singasu Akogi Atobus Singi Manunda Sen Tonagi Bama Laga Suyaraga di Atobus Singi Morning Awabu Biraga Nusinabagi Akogi Miogi Musigi Miria Magi Makada Yaraga di Mashigum Kahina Sian Tom Kopi Tomasi to Witherum Sunisian. Nambol Bazaar Shopkeeper Welfare Association sponsor Tonguna Nambol Bazaar Women Banders Association gi Sahi Weba General Body Mifam Ama Nambol Bazaar Ngasi Pangtokre Thoramatuda Nambol Bazaar Women Banders Association gi President Abuzam Apabi Roadside Banders Welfare Association Kwaraman Kaithel gi President Khetri Tama Nambol Bazaar Shopkeeper Welfare Association gi President TH Laksya VP Laisram Suresh Amadi Nambol Bazaar Women Bander Association gi Angonjam Indu Nambol Bazaar Women Bander Association Secretary Hidang Mayum Kunjalatana Athoiba Mitungen Singwena Saruk Yaki Thom Aduda Nambol Bazaar Women State Banders Association Amasung Nambol Bazaar Shopkeeper Welfare Association ga Punsinduna Nambol Bazaar Development Coordination Committee Haina Mingthonba Committee amas Sem ki loinana Nambol Bazaar gi Sakot Thorangi Thabak Khuding Makta Aikoi Puna Saruk Yaminaba Cold Storage ama Atuba Matamda Mari Leinana Department ta Sahanaba Honaba Haiba Warep Singsu Lauki Satisgarada Security Forces ka Kutona Bada Maoist Rebel Kuntraga Matoi Hard Kre Haina State Police na Fongdoki Suklaba Abuzmat Umangda Lalobani Singnaba Yankairom Laire Haibagi Pau Ama Pangbadagi Security Forces Mapamaduda Sanction Kibani Umang Adu Narayanpur Amasung Dantewara District Anigi Marakta Laivani Inspector General Patilingam
Sundarajna haikibada operation adu solution numit tagi haukibani ngarang irai numit ki pung mapalom taba phawa mawisam security force ki marakta nomai kapna ki automatic rifle yauna kusukulai ki asu security force na fangki security force singi marakta di asiana gi yaude hairi sit Marpudra Leiba Haryana Assembly gi Mikhal Tangkak Amatada voter crores ani henbana thadanawi sem sabal loire Mikhal Lasina Chief Minister Nayab Singh Saini Hanagi Chief Minister Bhupinder Singh Hoda Vinesh Phogat JJP gi Dushent Sanlatan Singba Laibuk Nemna Gadori Bani Lamjel Sida Mirep Lising Namaga Subna Kuntare na Lamba Taunari BJP Masung Congress na Mai Pak Nabakan na Honari Regional Party Janayik Janata Party na Lising Sumna Kunmari gi Angan Basaruk Tapawa BJP ga Saminarami Matungda Aam Aadmi Party ga Saminaram ki constituency Marpud Dara ki Damak polling station Lising Kun ga Satruk Kuntrani Thoida Ayuk Pung Tare Tagi Nungdang Pung Taruk Pawa voter crowd ani henmana vote thadana voter singi manungda sahi sama helaba miyoi lising ni pan ga sani pan kun ma thoi yauri hairi Mikhal Asigi namak Congress na putokpa manifesto da legal commitment to MSP caste survey amadi nupi singi namak ta thagi lupa lising ani pibagi wafam yauri Congress campaign da Rahul Gandhi na lobi singi wakat Agnivir scheme singi wafam amadi wrestler singi BJP gi mayok ta horiba agitation gi matang da panki lising ani sumna tamri gi Mikhal da Modi web ta BJP na sit ni fuga taret phangduna lenga sem ki bani Hauzik aroi bada maroi pau amhona pijari Numit mangani sathagadaba Right to Information Week 2024 ngasi haudokre Humura Suba Wildlife Week Kamari Leinaba Paujel Puduna Satpa Rally Kaksing Constituency ki MLA M Rameswaran Lamthakre Lai Haraubada Yumsarol Haiba Hiramda Nomogoba Kanani Nabagi workshop ama pangthokre Loinana Satisgarh da Security Force ga kuttona bada Maoist kuntra matoi sire Ngasigi oinadi image palum sandok seba matang se lojere miamu amuk hanna kurumjari